ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯁꯤꯁꯨ ꯃꯥꯏꯕ ꯈꯦꯂꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯍꯤꯡꯗꯨꯗ ꯃꯉꯥꯂꯩꯕꯤ ꯃꯃꯪꯗ ꯎꯔꯝꯃꯤꯕ ꯀꯤꯕ ꯃꯇꯧ ꯀꯌꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯗ ꯋꯥꯔꯤ ꯇꯝꯃꯤꯉꯩ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯍꯧꯅ ꯊꯤꯜꯂꯛꯄ ꯃꯈꯣꯜ ꯑꯃ ꯃꯕꯥꯅꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯉꯥꯂꯩꯕꯤꯒꯤ ꯋꯥꯈꯟꯗꯁꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯟꯅ ꯃꯁꯥꯗ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯟꯒꯤ ꯋꯥꯈꯟꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯉꯥꯂꯩꯕꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯃꯃꯥꯅ ꯊꯥꯔꯛꯄ ꯃꯈꯣꯏ ꯑꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯥꯂꯩꯕꯤꯅꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯅ ꯊꯥꯔꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ ꯃꯉꯥꯂꯩꯕꯤ, ꯅꯪ ꯑꯊꯨꯕꯗ ꯏꯃꯥ ꯕꯕꯥꯒꯤ ꯅꯥꯛꯇ ꯉꯁꯤꯃꯛ ꯂꯥꯛꯎ꯫ ꯅꯈꯣꯏ ꯕꯕꯥꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯄꯥꯎ ꯑꯁꯤ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯇꯝꯃꯨꯁꯨ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯂꯣꯝꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯍꯧꯖꯤꯛ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯂꯩꯍꯧꯔꯦ꯫ ꯈꯤꯇꯪ ꯊꯨꯅ ꯉꯁꯤꯃꯛ ꯅꯪ ꯂꯥꯛꯅꯕ ꯇꯧꯕꯤꯔꯣ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯉꯥꯂꯩꯕꯤꯁꯨ ꯃꯁꯥꯗ ꯄꯥꯈꯠꯄꯅ ꯌꯣꯝꯈꯤ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯄꯥꯝꯂꯣꯝꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯑꯗꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯔꯦꯟꯅꯁꯨ ꯑꯊꯨꯕꯗ ꯏꯕꯥꯅꯤ ꯆꯠꯂꯁꯤ, ꯅꯪꯁꯨ ꯂꯣꯏꯁꯜꯂꯨꯔꯣ ꯑꯩꯁꯨ ꯂꯣꯏꯁꯜꯂꯨꯈꯤꯒꯦ, ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯟ ꯑꯃꯗꯤ ꯃꯉꯥꯂꯩꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯉꯥꯂꯩꯕꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒꯁꯨ ꯃꯉꯥꯂꯩꯕꯤꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯃꯃꯥꯅ ꯃꯉꯥꯂꯩꯕꯤꯕꯨ ꯎꯕꯗ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯆꯟꯗ꯭ꯔꯁꯥꯝꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯗꯨꯗ ꯃꯉꯥꯂꯩꯕꯤꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯕꯕꯥꯁꯤ? ꯑꯩꯅ ꯎꯅꯒꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯊꯤꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯍꯪꯉꯝꯃꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯄꯥꯕꯨꯡꯗꯤ ꯅꯪꯕꯨ ꯎꯕꯗ ꯃꯁꯛ ꯈꯪꯉꯔꯣꯏ꯫ ꯏꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃꯗ ꯅꯄꯥꯕꯨꯡꯗꯤ ꯂꯩꯈ꯭ꯔꯦ꯫ ꯅꯪꯅꯁꯨ ꯅꯄꯥꯕꯨꯡꯕꯨ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯅꯤ꯫ ꯍꯧꯖꯤꯛ ꯁꯥꯒꯩ ꯑꯁꯤ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯩꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯥꯒꯩ ꯑꯁꯤꯗ ꯑꯀꯟꯕ ꯇꯝꯊꯤꯔꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯛꯇꯨꯅ ꯁꯥꯒꯩ ꯑꯁꯤ ꯇꯨꯝꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯁꯥꯒꯩ ꯑꯁꯤ ꯇꯨꯝꯅ ꯃꯨꯠꯈ꯭ꯔꯅꯤ꯫ ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯂꯩꯕꯤꯁꯨ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯄꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯆꯟꯗ꯭ꯔꯁꯥꯝꯒꯤ ꯐꯤꯚꯝ ꯑꯗꯨꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯐꯝ ꯑꯃꯗ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯐꯃꯨꯡ ꯑꯗꯨꯗ ꯒꯦ ꯒꯦꯅ ꯍꯦꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ "ꯑꯩ ꯁꯍꯤꯡ ꯆꯥꯒꯦ, ꯃꯤ ꯆꯥꯒꯦ" ꯍꯥꯏꯗꯨꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯉꯥꯂꯩꯕꯤꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯃꯃꯥꯗꯁꯨ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯗ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯦ꯫ ꯂꯨꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯌꯦꯡꯉꯝꯕ ꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯊꯋꯥꯏꯐꯥꯎ ꯃꯥꯡꯕ ꯌꯥꯎꯅꯈꯤ꯫ ꯃꯗꯨꯅ ꯁꯥꯒꯩ ꯑꯁꯤꯗ ꯂꯥꯏꯌꯦꯡꯕꯤꯅꯕ ꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯁꯤ ꯄꯨꯛꯇꯨꯝ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯂꯩꯕꯤꯗꯤ ꯃꯁꯥꯗ ꯁꯨꯝ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯝꯅꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯃꯁꯥꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯤꯅꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈꯤ꯫ ꯄꯨꯔꯦꯟꯅꯁꯨ ꯃꯉꯥꯂꯩꯕꯤꯗ "ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯀꯔꯥꯏꯗꯅꯣ?" ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯂꯩꯕꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯃꯝꯈꯤꯗꯦ꯫ ꯃꯐꯝ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯉꯥꯂꯩꯕꯤꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯇꯩ ꯃꯐꯝꯗꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯍꯥꯟꯅ ꯈꯪꯅꯖꯔꯝꯕ ꯈꯦꯂꯦꯟꯒꯤ ꯃꯌꯨꯝꯗ ꯑꯣꯏꯔꯝꯃꯤ꯫ ꯈꯦꯂꯦꯟꯒꯤ ꯃꯌꯨꯝ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯗꯨꯗ "ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄꯨ, ꯑꯗꯨꯒ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯨ" ꯍꯥꯏꯔꯝꯗꯨꯅ ꯃꯉꯥꯂꯩꯕꯤ ꯈꯦꯂꯦꯟꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯒꯦꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯥꯂꯩꯕꯤꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯀꯅꯥ ꯎꯅꯒꯗꯕꯅꯣ?" ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯉꯥꯂꯩꯕꯤꯁꯨ ꯉꯥꯏꯍꯥꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯄꯥꯕꯨꯡ, ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯑꯩꯒ ꯎꯅꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯉꯥꯂꯩꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯏꯕꯦꯝꯃ,
Yum asi hojikti mi amata leitri. Solaba ahal amadi yum asida magi. Mafam marang khangdana mangkharba masanupa amabu halakpa ngaijarami. Masanupadu matam kuina yum asida halakmandabadagi. Ahal adusu masagi wakhanda. Sada thaktabadagi nongmagi sokselagtuna. Ahal adusu leikidri. Mangkriba masanupa adusu numit aduda mapada. Karangang saiba tawramaga thokibadagi. Ngasi po mafam marang khangdana leiri. Khungi miyoi singnasu masanupadu thiba yaba thirabani. Adubo phangba kauba leiti. Maduna hujikti yum asi mi kanasu leitre. Ado ibema kari marungino nangna. Yum asigi miyoi singbu unaba pamlibadi haidana. Ahal aduna mangalibida hangaki. Matam aduda mangalibisu numituda khelena. Magi kada tawkiba thawak thawam sing adu niksingakduna. Mamitagi mapi taaduna wakhal amada ungduna leirami. Konadi ahal aduda pabung. Ay amuk salukige hairamduna. Mapamnomda amuk halaki. Maya khalakpaga magi nupa purenasu. Nang karay da saluke hangami. Matam aduda su mangalibi wamasit amata ngangamdi. Tumina ungaga leirami. Mataw kaya sida purian su nungayraktabadagi. Magi khangna sanaba singda maiba haiba mata thibiro haidana. Purian na pauk siyalami. Khun khudimakta su makubak po layang bangamba miyoida. Chaong na mana pigani haidana laukthawami. Wafam adu tabada tungan-tungan ba khun kaya dagi. Maiba kaya masu chanil sangdi sagay adubo. Layang ba laami. Tawbada bu kari marunggino khangdi. Laiba maiba singadu su makoy su layong singadu yengaba matung. Masa-masada pakatpa mipaiba magaloynana. Thawai hingnaba hauk thadana loyna senaki. Nongma-nongmagi su chandra siyamgi. Masimanaw sagaygi miyoy singadu tamna-tamna siraki. Mataw kiyasda mangalibi su mathway yamna nungayjaramdi. Asumna tamna-tamna sagaydugi miyoy amamam. Kanba ngamdana sirakpadagi. Hawjikti chandra siyam matomda ngaihawki. Chandra siyam su sigadaba mikup naksalaki. Purian su wari iba mong mataw kiyasda kari tawgadabano khangamkidi. Adubo nongmadi puriangi mapabong na. Masanupabo yumda thuna halaknaba kaurami. Purian su nahangkay mayumda handri. Nupi mapamda layrakpani. Magi mapabong na hek kaurakpadagi. Purian su mapagi manakta laami. Aduga mapabong da aswamda oihuriba mong matawsing adu. Wari tamduna khangalami. Matamaduda purian bu hek pokpa mapabong aduna. Masanupada asumna hairaki. Aisu khangle sagay edu tumna muttaklay haibasi. Yengoy na nangonda mapamasda laknaba kauribasi. Atay kari kisunati. Hawjik khulamada matik mayay layraba. Nakway gumana haamalay. Maming na kailelakpa kawi. Nang nakari gumamisado tengnaba ngamlagadi. Sagay edu dawaba taribadu mana yamna lay na mating pangpa ngamgani. Luribadi kailelakpa hariba miyoy asi. Akway noy na taray-taray thiruba matamda pak tengnagi pangloy. Khulamada madi sakpam loto na layriba misamani. Nang nananggi nupi mapamnonggi sagay edu kanba pamlabadi. Miyoy edu thiruso. Mabu hek panglabadi na kuigi laibak phabani. Luribadi magi laypham asisu chapchaba miyoy amata na khangdi. Adubo ipana thiru na papambay amadi ay nangonda taki. Yengu. Ngasidagi matam kharagi mamangda. Aigi khulasida mirolabi nupi amabu. Mana kanbiramagi pao may ipana tay. Nupi edugi masada tamthiraba phatraba thawai mirela mana. Sangdu na nupi dubo thawai long na honarakpada. Kailelakpa hariba misa asina tamthiraba thawai mirela dubo. Mayok naraba matung nupi do da natana. Polaktriba angang adugi thawai busu. Masada karisu tekta kaida na mama masagi thawai bu kanbirami hai. Nanga thubada imung adu da saluso. Aduga imung dugi miyoy singu naraga. Kailelakpagi lepam imung adu da hanguso hairami. Purian su mapabunggi wadu tabada. Mathamoyda yamna haraukzarami. Mapada su kailelakpabu thibada mai paksage haidana. Khwairamduna bor nizarami. Madudagi kailelakpana kanbiramba imung aduda purian su laki. Purian ayum aduda hek changakpada. Nupa amana pikriba angang ama pamduna. Babagi nganthoibi haidana yamna nungsina. Masabu pamduna layrami. Imungdagi su angang dugi mama thoraktuna. Masadubu nungsina muk pamduna harauba mowan minok kaloynana. Yamna nungsina laybada purian su urami. Madu hek ubada purian di mathamoyda pukpen hek penjarami. Magi su angang adugumba nuksiba masa amata pangjaragadi khalami. Tasengbadi purian amadi mangalaybi. Hawjipo mabanigi mamita masa amata udri. Asumna purian su yum aduda sangsanduna. Imung adugi miyoy amaga wari sananaba honarami. Matam aduda imung dugi miyoy singnasu. Purian bu hek ubada masak khangami. Maramdi purian di khulladuda layba asawa paisa paiba. Sagay amadigi lakpani. Maduna purian bu hek ubada dum masak khangami. Imung dugi miyoy singnasu purian bu ikay hanggoyba magaloynana.
Harau harau imung aduda kausanduna phamalami. Yum aduda leiriba nupa adunasu purenda kari thabaki lakpibano hangami. Matam aduda purena nupa aduda sumna hairami. Aina lakjaribasi imung asidagi mateng amata laujage laksabani. Hauji ai khurong thiba ma tare. Yaragadi kaire lakba hairiba misa se khangbiragadi magi leifam aimonda amukta takpiyu hairami. Purena kaire lakba hek palakpada imung adugi miyoi singna purenda munna yengaki. Aduga nupa adunasu purenda sumna hairaki. Ai khangjare asomna thibireba misagadu akhoi mapu mana thabirakpa laigumbani. Matik mayai leiraba misa aduna ngasi aina nungaiba punsi amada leijaba phangjari magi mapanani. Adubu asomna karigidamakta miyoi asibu thibirakpano hangami. Purena mo sumna khummi thangnaba khunda leiba achauba sagai ama hujik awaba tare. Sagai adu aigidi aina hek laujariba nupisigi mapamni. Magidi haurakpham mayum oiribani. Aduna ai hujik kaire lakpa hairba miyoi asi unaraga sagai asibu tumna mangdringai mangondagi mateng laujage taujabani. Yaragadi asomna miyoi asigi leifam amukta takpiyu hairami. Purengi wadu tabada nupa adu suangakpa pokhi. Achauba sagai ama awaba tare hairakpadagi. Madudagi nupa aduna purenda sumna hairami. Phare madu oiragadi ai nangonda kaire lakpagi leifam taklagi. Taubadaba miyoi asidi nangna khulladuda chalaga thibada khara wana thokani. Khulladugi miyoi amattana sumabu masak khangloi. Miyoi asidi mafam asidagi nong machumna chalaga leiba. Singkhai lok haidana khangnaba khullamagi matai. Singkhong amagi mayada leibani. Nangna mabu unagi hairabadi khulladugi miyoi amattada magi leifam hanglunu. Madugi mahut khulladudagi awang pangna chumna chalu. Aduga turen amagi mayada singkhong amagi mataida yum macha ama leiba thengnagani. Mafam aduda kaire lakpa hairba miyoi asi nangna unaba phangani. Masitani aina khangba haidana nupa aduna purenda kaire lakpagi leifam mapa chapchana takpirami. Purensu nupa aduna kaire lakpagi mafam chapchana khanganbirakpadagi masu yamna haraujarami. Nupa adutasu thagad ohai phungdomduna puren mafam adudagi thuna yangna singkhai lok hairiba khullasi tamna masu lakpa haurami. Asumdana mangalebi mamaga punna kaminarami. Mapagi thawai miyoi amatana kanba ngamaroi khangakpadagi mangalebina sumamada sumna hairami. Ima sagai si tumna manghanaba sileibasi akhoigi mathakta kanagumba miyoi amana mahi posem jadu matra sijinnaduna landarakpani. Masi pumbai na thonbani haidana mangalebina kaptuna mamada pau tamami. Machanupigi wadu tabada mamasu angakpa mapokhi. Aduga sumna hairaki. Kari noibe manangna hairidubo hauji oiriba awaba taribasi isana matau karamna thondoribano. Zana nate masidi mapu magi khusemni. Akhoibu kanbinaba iswana kanaguma miyoi amabu soidana tharakani masi imagi thajabani. Ado phare purendi karaida chakhrage haidana mamana mangalebida hangami. Mangalebina sosumna khummi khangde masu bababu thawai kanbiba ngamba misak thiba soidana chalamgani. Matam amada akhoigi sagai asina maibagi sagai amabu handana ubikhi. Madugi damakta hujikti sagai asi awapamda tare haidana mangalebina mamada hairami. Taubadabu mamana di masanupina hairiba wafam adu kari hairibano haibasi loksanpham khangamkhide. Purensu singkhai lok hairiba khullasi hek yaubaga mamangna nupa aduna taklakhiba kaire lakpagi leifamdu tamna chumna dum lakpa haurami. Ngayaki matungdadi mafam adusu yaurami. Kaire lakpasu yum adugi mapanda thaba ama channabagidamakta masada sem saduna leirami. Kaire lakpa hek ubada purensu kanaguma miyoi amagi sakpam ama ningsingaki. Kaire lakpanasu purena magi sakpam adu ukre khangakpadagi mamaido phi amuba amana satlaungna kupsanki. Purensu kaire lakpagi manaktamna sangsalaki hek taurakpada kaire lakpaga leiminariba ahal aduna purenbu khamami. Aduga kana unagadabano hangami. Matam aduda purena kaire lakpada munna yengduna ahal aduda sumna hairami. Aina mafam asida lakjaribasi khullamada achauba sagai ama awaba tahaure. Madubu amukta mateng pangbiyu laksabani. Yaragadi aigi mangda leiriba kaire lakpa hairiba miyoi asi ai amukta unasake hairami. Purengi wadu tabada ahal aduna su kaire lakpada haipet onthoktuna yengami. Matam aduda kaire lakpana sumaga leiminariba ahal aduda purenbu magi manakta changhalaknaba ingit ama pirami. Madudagi ahal adusu purenbu kaire lakpagi manakta thajalami. Kaire lakpa sumagi tawfam thokpa thaba ama tawduna lei. Matam aduda purena kaire lakpada sumna hairami. Maru aigi mateng amata pangbiyu. Hawjik sagai ama puktumtumna mangkhidore.
ꯑꯩꯅ ꯈꯟꯕꯗ ꯀꯅꯥꯒꯨꯝꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯒꯩ ꯑꯗꯨꯗ ꯇꯝꯅꯅ ꯁꯤꯡꯅꯗꯨꯅ ꯑꯐꯠꯇꯕ ꯂꯥꯏꯇꯤꯟ ꯊꯥꯖꯟꯗꯨꯅ ꯁꯥꯒꯩ ꯑꯗꯨꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯁꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯗꯨꯅ ꯁꯥꯒꯩ ꯑꯗꯨꯕꯨ ꯀꯟꯅꯕ ꯄꯥꯝꯕꯩꯁꯨ ꯊꯤꯖꯔꯨꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯤꯖꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯁꯣꯝꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯣꯏ꯫ ꯈꯨꯜ ꯑꯗꯨꯗ ꯑꯩꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯈ꯭ꯔꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯅꯥꯄꯟꯅ ꯌꯣꯝꯂꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯁꯥꯒꯩ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯥꯒꯤ ꯑꯃꯨꯕ ꯈꯥꯎ ꯑꯃꯗꯒꯤ ꯑꯀꯪꯕ ꯂꯩ ꯑꯃ ꯄꯨꯊꯣꯔꯛꯈꯤ꯫ ꯂꯩ ꯑꯗꯨꯁꯨ ꯂꯩꯅꯥ ꯈꯔꯗꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤ, ꯂꯩꯅꯥ ꯈꯔ ꯑꯃꯅ ꯂꯣꯏꯅ ꯈꯨꯏꯔꯦ꯫ ꯃꯗꯨꯒꯤ ꯂꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯦꯟꯗ ꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯂꯩ ꯑꯁꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯂꯩ ꯑꯁꯤꯗꯒꯤ ꯂꯧꯗꯣꯔꯤꯕꯁꯤ ꯀꯪꯗ꯭ꯔꯤꯕ ꯂꯩꯅꯥꯗꯨ ꯅꯠꯇꯦ, ꯑꯀꯪꯕ ꯈꯨꯏꯗꯔꯛꯑꯕ ꯂꯩꯅꯥꯗꯨ ꯂꯧꯗꯨꯅ ꯀꯨꯞꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯇꯛꯈꯥꯏꯔꯒ ꯃꯗꯨꯒꯤ ꯂꯩꯅꯥꯒꯤ ꯃꯀꯨꯞꯁꯤꯡ ꯑꯗꯨꯅ ꯃꯩ ꯄꯤꯛꯅ ꯍꯧꯒꯠꯂꯒ ꯂꯩꯅꯥꯒꯤ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯃꯩꯅꯨꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯅꯤꯟ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯒꯤ ꯃꯍꯩ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ꯫ ꯀꯣꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯨꯏꯖꯤꯜꯂꯛꯇ꯭ꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯨꯞꯅ ꯇꯛꯈꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯏꯁꯤꯡ ꯑꯃꯗ ꯌꯥꯜꯂꯒ ꯄꯤꯊꯛꯎ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯅꯪꯅ ꯀꯟꯕ ꯄꯥꯝꯂꯤꯕ ꯁꯥꯒꯩ ꯑꯗꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯂꯩ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯆꯨꯞꯅ ꯊꯝꯕꯗ ꯂꯣꯏꯅ ꯀꯦꯝꯈꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯁꯤꯗꯒꯤ ꯍꯟꯈꯤꯕꯗꯗꯤ ꯈꯨꯜ ꯑꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝꯁꯨ ꯂꯧꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯁꯝꯕ ꯂꯝꯕꯦꯟ ꯇꯥꯛꯀꯤ, ꯈꯨꯜ ꯑꯗꯨꯗ ꯅꯪꯅ ꯅꯣꯡꯃ ꯐꯥꯗ꯭ꯔꯤꯉꯩ ꯌꯧꯅꯕ꯫ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯍꯥꯏꯗꯅ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯄꯨꯔꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ, ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗ ꯑꯗꯣꯝꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯩꯅ ꯈꯔ ꯈꯖꯤꯛ ꯎꯕ ꯐꯪꯖꯍꯧꯏ꯫ ꯍꯧꯈꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯁꯣꯝꯒꯤ ꯁꯛꯐꯝ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯟꯅꯔꯁꯨ ꯈꯪꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯃꯤꯁꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯅ ꯍꯧꯖꯤꯛꯐꯥꯎ ꯃꯆꯤꯟꯗ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯥꯒꯤ ꯃꯃꯪ ꯃꯍꯥꯗꯁꯨ ꯇꯣꯏꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯗꯨꯅꯇ ꯂꯩꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯑꯔꯣꯏꯗꯕ ꯃꯤꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯑꯁꯣꯝꯒꯤ ꯁꯛꯐꯝ ꯑꯁꯤ ꯈꯔ ꯈꯖꯤꯛ ꯎꯖꯍꯧꯕꯗ ꯃꯤꯑꯣꯏ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯍꯦꯛ ꯄꯥꯛꯂꯕꯗꯤ ꯁꯥꯒꯩ ꯑꯗꯨꯅ ꯑꯁꯣꯝꯕꯨ ꯑꯆꯧꯕ ꯃꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯅꯁꯨ ꯑꯁꯣꯝꯕꯨ ꯑꯃꯨꯛ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯍꯦꯛ ꯄꯥꯛꯂꯕꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏ, ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯉꯥꯏꯖꯔꯝꯒꯦ꯫ ꯑꯁꯣꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯃꯐꯝꯁꯤꯗ ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯈꯣꯏꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯄꯨꯔꯦꯟꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥ ꯍꯦꯛ ꯍꯜꯂꯛꯄꯗ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯔꯦꯟꯗ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯟꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯛ ꯑꯃ ꯎꯅꯔꯨꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯒꯁꯨ ꯎꯅꯔꯛꯂꯤ꯫ ꯑꯗꯣ ꯀꯣꯟꯅ ꯑꯩ ꯋꯥꯔꯤꯁꯤ ꯅꯉꯣꯟꯗ ꯇꯝꯂꯒꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯄꯨꯔꯛꯏꯕ ꯂꯩ ꯑꯁꯤꯒꯤ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯊꯕꯛ ꯑꯃ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯉꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯉꯥꯜꯂꯩꯕꯤꯁꯨ ꯏꯉꯛ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯁꯤ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯁꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯆꯟꯗ꯭ꯔꯁ꯭ꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯁꯥꯒꯩ ꯑꯗꯨꯗ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯟꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯁꯥꯒꯩ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯆꯟꯗ꯭ꯔꯁ꯭ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯔꯦꯟꯗ ꯆꯟꯗ꯭ꯔꯁ꯭ꯌꯥꯝꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯈꯤ, ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯥꯛꯂꯦ꯫ ꯇꯧꯕꯇꯕꯨ ꯅꯪꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯄ ꯐꯪꯂꯤꯕꯅꯣ? ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯁ꯭ꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯔꯦꯟ ꯑꯃꯨꯛ ꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯇꯁꯦꯡꯕꯗꯤ ꯁꯥꯒꯩ ꯑꯁꯤ ꯑꯩꯅ ꯀꯟꯈꯤꯕ ꯅꯠꯇꯦ꯫ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯩꯖꯔꯤꯕ ꯕꯤꯗ꯭ꯌꯥ ꯄꯨꯝꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫
ꯑꯩꯒꯤ ꯋꯥꯈꯟꯗꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯉꯣꯟꯗꯒꯤ ꯈꯪ ꯍꯩꯕ ꯃꯥꯏꯕꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯃꯤꯑꯣꯏ ꯑꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯆꯥꯎꯅ ꯃꯅꯥ ꯄꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇ ꯆꯠꯂꯒ ꯎꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯁ꯭ꯌꯥꯝꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯔꯝꯕ ꯃꯥꯏꯕꯒꯤ ꯁꯥꯒꯩꯗ ꯄꯣꯛꯄ ꯃꯆꯥ ꯃꯁꯨꯅꯣ? ꯑꯅꯝꯕꯗ ꯑꯩꯅꯁꯨ ꯃꯥꯏꯕꯒꯤ ꯁꯥꯒꯩꯁꯤꯡ ꯂꯣꯏꯅ ꯃꯁꯛ ꯈꯪꯏ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯃꯤꯡꯁꯨ ꯑꯃꯨꯛ ꯐꯥꯎꯕꯗꯤ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯉꯝꯅꯗꯕ ꯑꯁꯨꯛ ꯂꯨꯔꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯃꯥ ꯃꯁꯥꯁꯨ ꯂꯥꯛꯄ ꯅꯠꯇꯕ ꯃꯥꯒꯤ ꯁꯨꯞꯅꯇꯪꯒꯤ ꯂꯩꯒꯤ ꯂꯩꯅꯥ ꯈꯔꯅ ꯊꯕꯛ ꯑꯁꯤꯕꯨ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯗꯤ? ꯐꯔꯦ, ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯅꯁꯨ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯁꯨ ꯃꯤꯑꯣꯡ ꯃꯤꯇꯧ ꯃꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯒ ꯃꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯃꯛꯇꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯂꯧꯖꯈꯤꯕ ꯈꯦꯂꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯍꯥꯏꯐꯦꯠ ꯃꯁꯛ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯈꯦꯂꯦꯟ ꯍꯦꯛ ꯄꯜꯂꯛꯄꯗ ꯆꯟꯗ꯭ꯔꯁ꯭ꯌꯥꯝꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯐꯃꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯝꯃꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯃꯁꯥꯗ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯟ ꯑꯃꯗꯤ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯣꯠꯁꯛ ꯑꯃ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯄꯨꯔꯦꯟꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯉꯥꯜꯂꯩꯕꯤꯅ ꯄꯣꯠꯁꯛ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯊꯥꯏꯅ ꯈꯦꯂꯦꯟꯒ ꯃꯥꯒ ꯎꯅꯕ ꯈꯨꯗꯤꯡ ꯈꯦꯂꯦꯟꯅ ꯆꯤꯡꯅꯨꯡ ꯑꯃꯗꯒꯤ ꯍꯦꯛꯇꯨꯅ ꯃꯉꯥꯜꯂꯩꯕꯤꯗ ꯇꯠꯇꯅ ꯄꯤꯔꯝꯕ ꯑꯇꯥꯡꯕ ꯃꯤꯅ ꯄꯥꯛ ꯄꯥꯛ ꯆꯪꯉꯒ ꯍꯦꯛꯎꯕ ꯉꯝꯗꯕ ꯂꯩ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯂꯩꯕꯤꯗꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯈꯦꯂꯦꯟ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯃꯉꯣꯟꯗ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯗꯤ ꯃꯁꯥꯗ ꯄꯥꯈꯠꯄꯅ ꯌꯣꯝꯈꯤ꯫ ꯂꯩ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯍꯨꯟꯗꯣꯛꯈꯤ꯫ ꯀꯣꯟꯅ ꯄꯨꯔꯦꯟꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩ ꯑꯗꯨ ꯃꯄꯥꯟꯗ ꯇꯥꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩ ꯑꯗꯨꯁꯨ ꯄꯨꯔꯦꯟꯗꯤ ꯑꯃꯨꯛꯐꯥꯎ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯎꯖꯔꯝꯗ꯭ꯔꯤ꯫ ꯂꯩ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯗꯨꯅ ꯄꯨꯔꯦꯟꯅ ꯂꯩ ꯑꯗꯨ ꯑꯃꯨꯛ ꯈꯨꯡꯀꯠꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯉꯥꯜꯂꯩꯕꯤꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯂꯩ ꯑꯗꯨ ꯈꯨꯡꯀꯠꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯩ ꯑꯗꯨꯗꯁꯨ ꯄꯨꯔꯦꯟꯅ ꯃꯅꯝ ꯍꯦꯛ ꯅꯝꯃꯨꯕꯗ ꯑꯉꯛꯄꯅꯤ꯫ ꯑꯃꯨꯕ ꯃꯅꯤꯜ ꯑꯃ ꯄꯨꯔꯦꯟꯒꯤ ꯃꯅꯥꯇꯣꯟꯗ ꯆꯪꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯄꯨꯔꯦꯟꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫